Santi Thambiyu Manipur gi integrity amadi apunbagi saktamda makhal amatada soktana bathabak tawrakani Haina Home Minister Amit Shah na appeal Tourak-E Haina Biren paudam lakre ngasi New Delhi dagi Manipur gi MP Sanajawba Laisembaga loinana Home Minister Amit Shah unaruraba matung halakpada paumi singa unabada wafam asi hanagi Chief Minister Biren Fongdorakli bani Imphal International Airport thunglabaga paumi singa unabada Biren makha taraduna MP Laisemba Sanajawbaga mahaka Union Home Minister na kaurakpadagi chatlubani Delhi de hek thungbaga numidang atheng pung taramathoirom tabadagi ahingi pung amarom taba fauba wari sanaki mathangi numita su nungtilgi pung ahumdagi mariga minute kuntrarom fauba amuka hana unaduna wari sanaki chalamdaida miyamna hairamba wafam sing Manipur gi ban irang na lanjen naraktuna changjafam lawduna leiriba imung sing mayumda hanjil hannaba National Highway thingliba ase handoktuna free movement leinanaba wafam pukhatuna wari sanake Union Home Minister na shu wafam sing yamna lumna lawduna takhe hauziki oina Manipur da Santi thamnanaba hotnasi state ki integrity apunbagi saktamda hiram amatada kaidanabam mahakna thabak paikhatli haina paudam ke minister na tawgadaba thabak khara sinabirei madugi hauzik Haira roige tapna MLA sing CSO singi leader sing mahiroi loop singi leader sing amadi adai leader singa punna khanaraga Manipura tung koina chatnagadaba warushin ama puraknanaba hotnaba hori haina fongdokhi masida miyamna hingsa yaudana saruk yaduna sangsan minasi haina appeal tawrakhi Union Home Minister na appeal tawresi Santi aduga tawbayaba Manipur gi soktanaba makhala madada Manipur gi apunbagi saktam soktanaba lairiba indigenous population sin leminariba jati puna maksika mata soktanaba gi lambido fajana tawrakani aduni haringe santi maintain tawnaba haidana appeal tawrai lairiba civil society mayam puna mak adagi honorable elected members sing adagi imai ben sansthan naharor puna mak leader taruga koi khanarga once for all Manipur gi solution dama tahongnabagi pongjamdu koi tamna haure aduna madudai praja mayamna yam santi leina violent yaudana yam democratic oiba mawonga koi sangjan minasi hanba leitana bharat sarkar gi firepi yam clear ni Manipur gi hairiba pose anu yam amat kai handabida Manipur gi kari mat sorloi habi assurance zonai koi da people hanade su piro gele